Hello everyone, welcome back to my channel 7 Speed Manipur. Ngasi khoi punya Honda Simmerong da leba Activa gi showroom da laga ngasi je aigi tung da leba gari sing chini ko. Sejda khoi gi kanau machine house na khoi gi Activa leiram dai da haidare. Kitang chamam na ba lebdo kitang kok na ba haidi karamba gari na aigi haidi aigi chana ba variant oigada habdu matang na kitang samam na ba lebdo. Ngasi si video se yang kadi khara kok dai na khanjai ko aduga anouba chahina lakpagi haba tare myam Happy New Year aduga hajik gari se sejda offer mayam gasu yaore haitare offer sinje kai gaino haibsu khangminase yengminase aduga myam sigi kanabdu lominase ko adi myam hausin jarage aduga location jo kitang ai share tawjarake aduga magi showroom ji contact details मैम शोरूम जी कॉन्टैक्ट डिटेल्स आई स्क्रीन में हापचरगे लोकेशन जो हाइफें शेयर तौजरकेको येंमिनारसे मैम अखोई लोकेशन जे अखोई सिगी शोरूम जी लोकेशन मैम दा हाइफें शेयर तौजरके येंमिनासे सिदा लेरे सुमाइना गुंजा होंडा आइना फाइन थार लेरनिको अदु सिगी मागी ना गेट हाइतारे सोम अवांगलोमदना अखोई ईस्टर्न मोटर सिगी केनोसे Arena sisi joy tu ni ko. Sidagi somda Makharomda 100 meter muk tang laga smaina urone sigi hek opposite city salon spa gan aduga dum sigi somna khanda dum smaina adum u phangani aino ba adagi loan gi matang ju yam phajana details oi matang haijar ke ko yemina si ko. Okay मैम वीडियो से हौसल से अनौब चाहना लापगी अनौब ऑफर का लोनना है तारे मैम ऑफर से करी करी पीरीगे है खांगमीनसीको अदुगा अखोगी याम नुआरबा ऑफर अमना है तारे ऑफर से अखोई कनागुम इसिनाउसिंगना हाइरिबा ऑफर से सिगी अखोई 7 स्पीड मणिपुर की चैनल की थ्रू दगी लाखिबे इसिनाउसिंग ओइरगदी तोंगानबा स्पेशल गिफ्ट अमको सोम अखोगी showroom की साइड की इगने ना तापी को अदो ngasi की मरोइना हाइरिबा अखोगी लोन मरोइना लोन लौनिंग बेसिन हाउसिंग हेदि डायरेक्ट बायर सिंग की दमकता कोई न्यू ईयर का मरी लेनबा ऑफर हाइतारे याम की दमकता अखोगी स्माइना गाड़ी खुदिंग की हाइतारे स्माइना अखोगी गाड़ी की कवर ने अदुगा तोंगानबा स्पेशल अखोई गिफ्ट अमसु यावरिबो showroom की साइड की स्माइना गाड़ी खुदिंग मक्की अमम लोइनमक पीवी गने हैदना अखोगी showroom की माइखेदी की स्माइना थंबिरेको सेंबिरो गाड़ी खुदिमकिनिको एवरी गाड़ी खुदिमक एनी लव मतमदा तोंगानबा स्पेशल अखोगी शोरूम की साइड की गिफ्ट का लोइनना मोगे गाड़ी की कवर को अदुगा मुक तोंगाना सिगी मथक ता हाइब तारे सिगी मथक ता मुक अखोगी 7 स्पीड मणिपुर चैनल की थ्रू दगी हाइतारे माइकेदी लागदी तोंगानबा स्पेशल अमा हाइतारे हापकनिको मैम अदुना मैम सोय सोयदना कांटेक्ट तौसनबियो अदुगा लाकबिरो अदुगा हाइरिबा ऑफर सी न्यू ईयर की ऑफर सी ग्रेप toubiu ना की साइड की हाइजरी अदुगा कनागुम मशीन हाउसिंग खितंग थाप खुदोंग चादबल सी मफम जिदा लाप खुदोंग चादब ओरसो आई कांटेक्ट नंबर अमा हान हापाउंगे सी की कांटेक्ट नंबर से कांटेक्ट तौसनबियो अदुगा एनी लोन की लोन का मरी लेनबा डिटेल्स सिंग दो अदुम सी हाइबा नंबर से अदुम कांटेक्ट तौरकांदा अदुम क्लैरिफाई ओइबा ngамगने न खनजैको अदो मैम येंगमिनसे मथंग मथंग अदो मरोइना ngasi वीडियो सिदा अखोगी एक्टिवा अखोगी बायर सिंग हाइतारे समना हारबदा बायर सिंग दा अखोगी एक्टिवा से मखल अहुम लेयेबको मखल अहुम हाइबदी अखोगी एक्टिवा दा अखोई 110 सेगमेंट सिदा मखल अहुम लेयेबको वेरिएंट हाइतारे वेरिएंट से स्टैंडर्ड हाइबमने डिलक्स हाइबमने दी हाई स्मार्ट आइना मगल लेयेबको अदो करम बेसिन हाउसिंग करम वेरिएंट से कंसीडर तौगदगी हाइबदो खितंग नुआइनबा आई खितंग सुगाइना खितंग हाइजरके मैम येंगमिनसिको मरोइना अखोगी कलर ऑप्शन से एक्टिवा की सिदजिक लेसे सी ब्लू में लेरे सी केनो सिम रेड में लेरे सी ग्रे मेटालिक ग्रे सिम लेरे अदगी ब्लू सिद लाइक खितंग अखोगी डार्क ब्लू की टाइप में लेको स्माइना ले अदो येंगबदे यामना फजै हाइतारे कलर सिंगसे अदो अंगोबुसु लेको अदुगा सेइस मरोइना सिद खेनरिसे अखोगी एक्टिवा से सेइदा स्टैंडर्ड वेरिएंट सिना अखोई स्माइना लाखनिको सिगी एलोय नतबी रिम जे स्माइना लाखनी अदुगा डिलक्स साइज सिदा मोक माइना एलोय अमु लाखनेबो सिगी खेनबसे से ani स्माइना मरोइना स्माइना खेनरनिको अदु ममांगदा अमु येंगबा कांदा अमु
ꯑꯇꯩꯗ ꯀꯩꯗ ꯑꯃꯨꯛ ꯈꯦꯠꯅꯒꯗꯒꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤꯁꯤꯃ ꯁꯤꯁꯤꯃ ꯈꯦꯠꯅꯔꯅꯦꯕ ꯍꯥꯏꯗꯤ ꯁꯤꯅ ꯍꯦꯂꯣꯖꯦꯟ ꯕꯜꯕ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯦꯜ ꯏ ꯗꯤꯗ ꯂꯥꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯦꯜ ꯏ ꯗꯤꯗ ꯂꯥꯛꯀꯗꯣꯏꯅꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯑꯅꯤꯁꯤꯗ ꯈꯦꯠꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯒꯤ ꯊꯧꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯊꯧꯒꯦ ꯍꯥꯏꯔꯒꯗꯤ ꯏꯆꯤꯟ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤꯅ ꯀꯟꯁꯤꯗꯔ ꯇꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝꯗꯤ ꯈꯤꯇꯪ ꯅꯨꯡꯗꯥꯡ ꯍꯥꯏꯁꯤ ꯈꯤꯇꯪ ꯃꯩꯁꯦ ꯉꯥꯜꯂꯒꯅ ꯊꯧꯕ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯦꯛ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯕ ꯄꯥꯝꯃꯒꯗꯤ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯤꯂꯛꯁꯀꯤ ꯑꯣꯞꯁꯟꯁꯤꯗ ꯆꯠꯄꯤ ꯇꯥꯕ ꯑꯗꯨꯒ ꯁꯤꯝꯄꯜ ꯑꯦꯅꯥꯂꯣꯛꯇ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯁꯤ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯏꯟꯗꯤꯀꯦꯇꯔ ꯂꯣꯏꯅꯃꯛ ꯁꯨꯅ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖꯤꯡ ꯑꯣꯞꯁꯟ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯃꯣꯕꯥꯏꯜ ꯆꯥꯔꯖꯤꯡ ꯑꯣꯞꯁꯟꯁꯦ ꯁꯤꯗꯩꯗꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯤꯗꯗꯤ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯁꯤꯗ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠ ꯑꯃ ꯃꯣꯕꯥꯏꯜ ꯍꯣꯜꯗꯔꯒꯤ ꯄꯣꯀꯦꯠ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖꯤꯡ ꯑꯣꯞꯁꯟ ꯄ꯭ꯂꯁ ꯁꯤꯃꯥꯏ ꯃꯣꯕꯥꯏꯜ ꯍꯣꯜꯗꯔ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯑꯃ ꯈꯤꯇꯪꯗꯤ ꯑꯣꯏꯕꯗꯤ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯑꯣꯏꯁꯨ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯑꯃ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤꯅ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯖꯣꯏꯁꯇꯤꯛ ꯁꯤꯗꯩꯗ ꯌꯥꯎꯔꯦꯕꯀꯣ ꯁꯤꯅ ꯀꯟꯇ꯭ꯔꯣꯜꯁꯦ ꯂꯣꯏ ꯁꯥꯟꯅꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯏꯟꯖꯤꯟ ꯀꯩꯁꯨꯝ ꯈꯦꯠꯅꯕ ꯅꯠꯇꯦ ꯃꯁꯛ ꯀꯩꯁꯨꯝ ꯈꯦꯠꯅꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯐꯤꯆꯔꯁꯤꯡ ꯁꯤꯡꯁꯤ ꯈꯦꯠꯅꯕ ꯈꯛꯇꯅꯤꯀꯣ ꯑꯗꯨꯅ ꯄ꯭ꯔꯥꯏꯁꯇꯁꯨ ꯁ꯭ꯂꯥꯏꯠꯂꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯅꯤꯀꯣ ꯑꯗꯣ ꯑꯦꯅꯤ ꯗꯤꯇꯦꯜꯁ ꯄ꯭ꯔꯥꯏꯁꯀꯤ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯈꯪꯕꯤꯕ ꯑꯗꯨꯝ ꯌꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯁꯤꯡꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗ꯭ꯔꯝ ꯂꯣꯏ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯛꯇꯤꯚꯥ ꯑꯩꯈꯣꯏꯒꯤ 125 ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯈꯤꯇꯪ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯟꯖꯤꯟ ꯁꯤ ꯁꯦꯒꯃꯦꯟꯗ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ 125 ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀோ ꯑꯗꯨꯅ ꯁꯤꯅꯈꯤꯇꯪ ꯁ꯭ꯂꯥꯏꯠꯂꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤ ꯃꯁꯛꯁꯨ ꯈꯤꯇꯪ ꯂꯨꯛꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯆꯦꯟꯖ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯥꯏꯀ꯭ꯔꯣꯝꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯛꯑꯅꯦꯕ ꯁꯤ ꯑꯦꯜ ꯏ ꯗꯤꯁꯨ ꯑꯃꯨꯛ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯐ꯭ꯔꯟꯠꯀꯤ ꯁꯤꯁꯨ ꯑꯦꯂꯣꯏ ꯄ꯭ꯂꯁ ꯑꯗꯨ ꯃꯥꯒꯤ ꯗꯤꯛꯁ ꯕ꯭ꯔꯦꯛꯁꯨ ꯌꯥꯎꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗ꯭ꯋꯦꯜ ꯇꯣꯟꯒꯤ ꯇꯥꯏꯞꯇ ꯌꯥꯎꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨ ꯁꯤꯁꯨ ꯃꯥꯒꯤ ꯍꯣꯜꯗꯔ ꯃꯣꯕꯥꯏꯜ ꯍꯣꯜꯗꯔꯒꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯁꯨ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯁꯦ ꯑꯩꯈꯣꯏ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯩ ꯃꯥꯏꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯆꯞ ꯃꯥꯟꯅꯩ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯍꯦꯟꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯏꯟꯖꯤꯟ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯑꯗꯩ ꯃꯥꯒꯤ ꯐꯤꯆꯔꯈꯔ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯩ ꯀ꯭ꯔꯣꯝ ꯑꯦꯠ ꯈꯔ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯁꯤ ꯗꯤ ꯑꯥꯔ ꯑꯦꯜꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯂꯨꯛꯁꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯁꯤꯅꯤ ꯉꯁꯤꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯄꯨꯟꯖꯥ ꯒꯥꯔꯤ ꯃꯆꯥꯒꯤ ꯄꯨꯟꯖꯥ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯃꯁꯤ ꯑꯣꯐꯔꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯀꯥꯟꯅꯩꯅ ꯈꯟꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯨꯝ ꯃꯊꯪ ꯄꯨꯔ ꯂꯥꯛꯄꯗ ꯃꯤꯁ ꯑꯣꯏꯗꯅꯕ ꯑꯗꯣ ꯃꯌꯥꯝ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯚꯤꯗꯤꯑꯣꯁꯤꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯑꯣꯐꯔ ꯑꯃ ꯂꯩ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒꯤ ꯑꯣꯐꯔꯁꯨ ꯒ꯭ꯔꯦꯞ ꯇꯧꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯂꯣꯟꯒꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯗꯤꯇꯦꯜꯁ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯟꯒꯤ ꯗꯤꯇꯦꯜꯁꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯥꯎꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯄꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯏꯖꯤꯂꯤ ꯂꯣꯟꯁꯦ ꯑꯗꯨꯝ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯣꯏꯅ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯧꯕ ꯂꯣꯏꯔꯒ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯎꯅ ꯄꯨꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯣꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯑꯣꯐꯔꯁꯨ ꯂꯣꯏ ꯂꯩꯔꯦꯀꯣ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯣꯐꯔ ꯍꯥꯏꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠꯇꯤ ꯁꯣꯏꯅ ꯎꯞꯄꯤꯌꯨꯀꯣ ꯂꯥꯁꯇ ꯍꯥꯏꯅꯤꯡꯕꯗꯤ ꯆꯣꯏꯁ ꯏꯁ ꯌꯣꯔ ꯍꯥꯏꯕꯗꯨꯅꯤꯀꯣ ꯍꯥꯏꯕꯗꯤ ꯈꯔ ꯍꯣꯡꯕ ꯈꯔ ꯕꯦꯁꯤꯛ ꯑꯣꯏꯕ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯚꯦꯔꯤꯌꯦꯟꯁꯤ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯈꯤꯇꯪ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯇꯦꯛ ꯌꯥꯎꯕ
ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔ ꯌꯥꯎꯕꯗꯣ ꯑꯗꯨ ꯄꯥꯝꯕꯤꯔꯒꯅ ꯁ꯭ꯇꯦꯟꯗꯔꯠ ꯗꯤꯂꯛꯁ ꯑꯣꯏꯅ ꯂꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯣꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦ ꯀꯤꯂꯦꯁ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯗꯣ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯍꯩ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯈꯤꯇꯪ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯏꯟꯖꯤꯟ ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ 125 ꯑꯦꯛꯇꯤꯚꯥꯗꯣ ꯁꯤ ꯑꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯝꯂꯞꯄ ꯗꯤꯇꯦꯜꯁ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯚꯦꯔꯤꯌꯟꯠꯇꯨꯒꯤ